Delhi-da Imagi Meiragi Convenor Sujata House Arrest Touduna Thamli. Delhi-gi Jantar Mantar-da Nupilal Numitka Mari Lainana protest amasu pangthoknaba chatkiba Imagi Meiragi Convenor Sujata yauna miyoi ahum protest tawdringai mangoinana Delhi-gi Mansaram Park-ta leiringaida makoigi laifam madudagi mapan thokhandana Delhi Police-na thamkhre hairi. Ngasi Nupilan-gi thawrambasida Delhi-da akoigi DMCC-ga tawraga khoise Jantar Mantar-da sit-in protest amasung Nupilan-gi thawram pangthokpa yawba lakpani Imagi Meiragi ahumse ado mokoina ngasi akoigi Delhi Police-tagi pung 12 khara helakpa adwaida aina leiriba room asigi second floor bo kakhalaga direct room bo laaga ngasi protest ase yawba yaroi haidana akoi ahumse house arrest tawra thamme hoji thaja bidraga sumaka da kaida room sidegi tholokpa yaroi haba potuni hoji thamise adubo akoigi hangjaning mase ngasi akoina akoi haibasina akoina kari akaiba tawroge kari lanba tawge akoidi ngasi bauta lairiba akoigi manipurgi oiriba phibam sigi amutang tangdulak tanaba icha isu singi tungi future gi damakta khalaga haijaba tawjaba ngatani aduga masi sumaina harassment piraga aibu sumaina phajallaga punjalaga mafam khudimakta thamaga akoigi mangkhriba kamal babu tholokadra leikhidreba jirigi tarutugi maigi justice phangdoide haragadi kaisu kaide tawbiyu akoide afababu tawbiraga di kem kaide leijage aigi voice namdharna bahona bodo maduni hena chakhulakani habase kawbiganu ngasi akoida tawbiriba punamakna center oigera state oigera leiriba punamakna akoi su praja amani democracy right ni masida asi athingba thangma agadi tasengna hena sumsum nungsinada ba haba poto laadi si masi yamna niyom chadabani ngasi nupilangi function tawriba manipur da celebrate tawba poto akoina stage da leiriba akoigi furup cha myam ga punna akoigi oiriba May 3 tagi last year May 3 tagi oiriba posida kitang condemn tawdana khotana tabina ba haidana praja puna maki khalaga hona jaba posida sumaina tawra pasi yam nungaite aduna praja leiriba puna mangna su kanana chumbano kanana lanbano habado huji decide tawba matam yore sumaina tawdana khoibu namda dana hona biba makhoi gi wangang bagi sakti phanganda bagi pot hona biba masi yam lali huji su mapanda phammi nupi gi police aduga makhada mayam ama leiri ai huji video lojari basida ai adum mayam du ucharake aduna masigi justice se amtandi khoi myam manaraga to minasi khoi kyam kuina sumaina namdara thamki doino khoi lengak sina akhoi nahan kesuna dimo akhoi gi separate alaiba khoi gi MLA taragi Jantar Mantar da moi phamgi ba potu dadi ayaba pi demand tawriba union territory demand tawriba separate pu tawriba dudi moi gi phamba dadi allow tawi aduga praja khoi gi innocent oiba khoi thani pan gi angang lekhidaba chahi ani makhai gi lekhidaba ita roi ahum lekhidaba aduregi chanupi chahi ni pan gi sunatab lekhidaba lawdo ubada nomai kaptharak bada Sofia lekhidaba adugumba mayama ma khoi gi jiri da chanupa amana achumbe gi damakta justice ta tawbuda loima sopa panna sibana ba mayama ma hogre adugi mamang da gi su hodana la aba tha trampan sida thokiba thodok mayam sina sakini akhoi bu sum kyang kuina sumai thambido sina te koina pambadi tasengna akhoi bu tangdu laitana lehenbiu maikei mari chatpa yada yahanbiu relief camp da leiba se mai mafam da halanbiu haba demand da ko changjan ba potni masi ago afaba thabak tawge haba pota sumaina namdharagadi hena praja ga leiriba lengak pairiba punamaka yekna bo orakani masi tawbidabana phai matung tabada su akhoi da tawraga su atopa matung tabada tawbiganu nahan tang taragi akhoi international human right day gi chakadaba su tang mapanda kasunata ba khoi Kamal Babu gi wife ki mai governor da changbagi appointment matang da khoi la kitang mateng pangbai damakta nungthin pung ani dei na mapan bu phara thamba sugumba yamna natai pudei chada bani tiniyom se sumaina lona karamba right karamba kano da samvidhan makha da leibano masi punna amtang khangminaraga praja amuta oina masi akhoi namdha basum hore habase khangminaba ma mathau tare aduna praja miyam leiriba seso leiriba ibung ipa khulngak pasing loimak gyan taraga amuktang di achumbe gi damak lemina se habado masi haijage haidana ngasi video se semjebani
हाँ मैडम, ये 3 नंबर प्रोग्राम कर दिया शांतिपूर्ण समाप्त। लास्ट गैदरिंग 2%। 3 नंबर शेड्यूल का। हैं? 5 बजे कर दो। 5 बजे गैदरिंग 2%। मेमोरेंडम थ्रू लोकल पुलिस पीएमओ साहब दिया गया। लग रहा भाई बाबू को इसने बेरहमी से मार दिया और उसका कोई जानकारी भी नहीं किया। इसका जस्टिस कब मिलेगा? आप लोग की बात से सुन रहे हैं, मत करो, नहीं कर रहे।